Hello, good morning, ma'am. Ngasi hojik se pung 5:30 ta khe ko khoi mung kon an thogot tri. Do ai ho pung 5 ta kan do ko laga brush ko to bulo laga whatsapp to bulo laga hoi sai se mushroom thi ba chaken khan mane ko. Da ai dir ready lai kra asi but khra phajab hab khre bang si nan gani ba en chaka da lam si ngang gi lam bi chat la roi ngang han sa pa mamang gi video de lam bi chat la roi ko. 아침 폼도 톡대 너 어디 세는 자가다 손 아기 송이 찡mom도 까라가 스만 라라가 스만 떠닝하네 보고 아니 짝닝하니 타이밍세 뿡 야라디 뿡8 남ingай kum렇게 칸만해 봐 임팔 짝닝이 ለም 타복 플레이버 거두기 이건 다시 이제 뭐사 또 보면 담지 낭담나 이건 다시 찾아서 빠졌잖아 또 레디 라이크래 또 둘홍 레디 라이크래 Leo sudah di lagi. Leo, mana? Leo, saat ni tahu dia siksa. Kalau wah ni sih, sing kerana sing kerana plastik ni siapa? Siapa mau ketang pangan dia ada, pangan ni macam apa tu? Midi, yang mana pangan boko? Doa ini, berapa? Cincin tu macam apa? Nah, ni kerja itu asilam bisa pangan boko. Dah macam ni, asam lagi set ke boko. 거기 시서 해그루도 해그루기 해그루 맘 타기면도 강대네 거기서 로컬긴 해나 까나 브로ken 떠보네 자 해그루 타기면도 너시 엄마니 그당 우에 빠는 아시디 그래라 미길랑 해그루 아저 우상 저고 보이더니 보고 또 토부 우대 신발에서 좀 호수 앞에 무슨 일이 있는 거고 탕 한번 걸어 탕 이 로브 잡은 신경 야외 플라스틱 엄 야외 시 플라스틱 그게 부브라를 세번 커팅나디 신나 잘로 보고 저기 플라스틱 좀 봐야 합니다 아도 방법에게 해줘 탕 걸어 아 이걸 가는 애 걸어라 아무시다 우리세 거기 군기 लेका ना उबने बको सिकना युम छकन रे लाइबदी कना जो हौद्रे सिना फोन दिगी युम ने बको ये फोन दिगी युम ले रे सिना गिडियन गी युम ले रे सिना बुको मुंगी ले रे सिसु kan lu sele mu साबा नमा व्यू कम फजब्रे तो तांजल व्यू ने उबने से असिदा तो 아시나 땅굴 군에 도자람 시시나 아날리 군에 보고 당무미노 누가 아다 우버 빌딩 아시 빌딩 뭐지나 디시랑 디시 오피스네 보고 아이 와리 정말 스트레스 가 가는 거 같아 또 잠깐 아시 모닝 자 소송에서 회의시험 래 또 뭐기 해 눈홍 리어 아무때 하나 허 홍 아이고 눈홍도 양 와 그래. 거기 보고 방벌레 있더리. 소망도 야들 와 그래. 까르보다. 아무데 오래. 또 인적 뒤에서 좀 수영도. तीन चार mana pajaba se kum khar amani phongbi radi ko wangang bu sungomdre angwai aina pork pising ko na ga do mandre phongdrabasu kaideda ai adum sma round chala dum kung khagani ba ko kanu ne ba humang ko ma thon ge ra ga dum 가지락 보내세
이sim 같게. 아니나 볼 보시는 손 꺼내라. 야, 후아에 무슨 수만 찡까다 무슨 꾸이래 보고. 방도 좀 한 거다 없네. 와, 까야 되게. 힘들어. 이 똥들네 실내이지. 어디가 아픕니까 이제. 애기 한번 뭘 필락해. 아주 라이를 미려 강대 많이 람비 뿌더래. 솜에 썰러가디 안감 가는 와가네 얘는 솜좀 썰어 이행세. 마수 ngaktangi lakpane. Phonki asing mo thi ba lakpane te masu ko. ngaktangi walking wen sum karakane ba masu. upainte hosiki khuwa du leitre sige do. 송기디 소모 코인 작가다 불람비 라이디 라이브네도 아두 목 아두 여우디 ngomroy ko setto kan 남주 송 그러네 하는 거 해야 돼. 뭐도 페이스 사람을 통과도 그래. 아이씨 레이네 있어서 아시네 엑스포트 ka samin ba kana ba se leha 보세드라. 여기 플라스틱도 하프로 또 이게 해보기로 이쁘게 그냥 보세요. 잔절 기미는 좀 크는 거지 맞아. 맞다 너무 길리던네 맞아. 몰라. 짜야 뭐 숨디 태는데 짜다 왜 에헤헤 한마니 우리는 해. 그저 들어서 짜야 됩네. 이거 심랑 터슬이라며. 아포인 락 보세. 미네 젖카불 람비 오이 보고. 누구네? 아시나 띠액브라 미네 투디 엄브라. 어허. 반분이네 해. 몰프레드. 아마니 투에네 해. 리고서 와 그래. 스마이나 팡어디 파야 되나? 또 막이 시기 스팀 시디 짜비야 기고. 반품 정말 있다 보고 없네요. 오늘 아시만 나빠가 반 뭐지 우영 오늘 뭐 정말 있다 보고 없는 거. 쌍악보네. 따이면 빵이 고시엠수. 해 신나 덤열기. 와 그래. 뭘 나 먹어야 돼. 이제 꿈나가 가라고 했던 거기. 와서 왜 이놈 색달래. mana am khadle sidana kumam ka khada de ngam maroi da song ngam maroi ka kum sat lo ka ra khodi lo agi asim pa se de yong nge asim pa se to ko man to won yeng gi ko tam tam na mi se mi yam chat ko khogi si se du ga phok po se khra su wat pa mi chat pa ne hen kha swai se som electricity de ka su yam ne ba sim phom se 시네 아코이나 무슨 팁세 마야마디 레이버 간다수 땅이 땅데 야미 얌데 하이가노 요원바 간다수 미네 얌 와나 쳤다가 아싱 뭐 펑어가 요원데 고 마네 쳤네 미네 와나 쳤네 나 하이닝 부세
ꯌꯣꯟꯖꯕ ꯈꯔꯗꯣ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯊꯣꯛꯄꯤꯌꯣ ꯍꯦꯟꯅ ꯄꯤꯔꯝꯃꯁꯨ ꯌꯥꯏ ꯍꯔꯥꯎꯋꯦ ꯍꯥꯏꯔꯒ ꯌꯥꯝ ꯃꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯀꯥꯟꯗ ꯌꯥꯝ ꯋꯥꯅ ꯆꯠꯄꯅꯦ ꯁꯤꯁꯦ ꯆꯠꯇꯕ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏ ꯑꯗꯣ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯈꯣꯛꯇꯣꯛꯑꯝꯕꯁꯦ ꯃꯤꯅ ꯍꯦꯛꯈ꯭ꯔꯕꯒꯤꯅꯦꯕ ꯁꯨꯃꯥꯏꯅ ꯈꯣꯛꯇꯣꯛꯑꯝꯕꯁꯦ ꯎꯕ꯭ꯔꯥ ꯁꯤꯒ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯦ ꯃꯤꯅ ꯈꯣꯠꯈ꯭ꯔꯕꯒꯤꯅꯦꯕ ꯁꯦ ꯍꯦꯛꯈ꯭ꯔꯕꯒꯤꯅꯦꯕ ꯔꯤꯐ꯭ꯔꯦꯁꯤꯡꯗꯤ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯨꯃꯥꯡꯒ ꯇꯥꯔꯒ ꯄꯨꯔꯥ ꯚꯥꯏꯕ ꯑꯃꯅꯤ ꯁꯤꯁꯨ ꯅꯨꯡꯉꯥꯏ ꯆꯤꯡ ꯀꯥꯕꯁꯤꯁꯨ ꯀꯣ ꯁꯦ ꯃꯣꯏ ꯐ꯭ꯔꯦꯟꯅ ꯐꯪꯕꯗꯨꯅꯦꯕꯀꯣ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯄꯤꯈ꯭ꯔꯦ ꯃꯥꯁꯨ ꯄꯨꯗ꯭ꯔꯦ ꯌꯥꯝꯗꯕꯒꯤ ꯐꯖꯅ ꯊꯤꯕ ꯆꯠꯄ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯪꯒꯗꯕꯅꯦ ꯑꯗꯨꯕꯨ ꯇꯥꯏꯃꯤꯡ ꯇꯥꯟꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯅꯤꯅꯦ ꯎꯗꯕꯅꯦ ꯌꯦꯡꯉꯨꯅꯦ ꯄꯨꯝꯔꯝꯕ꯭ꯔꯣ ꯁꯤꯁꯨ ꯂꯩꯔꯤ ꯄꯠꯈ꯭ꯔꯦꯗ ꯑꯁꯤ ꯀꯨꯝꯃꯗꯤ ꯀꯥꯔꯛꯄꯗꯤ ꯁꯨꯡꯉꯝꯖꯔꯔꯣꯏ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯇꯥꯟꯅꯕꯅꯦꯕ ꯃꯥꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯒꯤ VST ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ ꯃꯥꯁꯨ ꯌꯥꯎꯅꯤꯡꯉꯥꯏ ꯇꯧꯕꯅꯦꯕ ꯑꯩꯁꯨ ꯏꯝꯐꯥꯜ ꯆꯠꯅꯤꯡꯉꯥꯏ ꯂꯩꯕꯅꯤꯅ ꯉꯟꯅ ꯍꯜꯂꯛꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯌꯨꯛꯇ ꯈꯤꯇꯪ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡ ꯑꯃꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯠꯄ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯐꯪꯗꯦꯕ ꯑꯗꯨꯅ ꯑꯗꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯁꯣꯝꯗ ꯐꯪꯒꯦꯔꯥ ꯍꯥꯏꯔꯒ ꯃꯤ ꯌꯥꯝ ꯇꯣꯏꯅ ꯆꯠꯄꯁꯤ ꯂꯝꯕꯤꯁꯦ ꯑꯗꯨꯒꯤ ꯂꯩꯕ ꯎꯗ꯭ꯔꯦ ꯑꯁꯣꯝ ꯂꯣꯛ ꯃꯅꯨꯡ ꯀꯨꯝꯔꯒꯗꯤ ꯌꯥꯝ ꯂꯩꯒꯗꯕꯅꯦ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯪꯗ꯭ꯔꯦꯕ ꯁꯣꯡꯕꯗꯨꯒ ꯑꯗꯨ ꯆꯪꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯌꯥꯝ ꯋꯥꯒꯗꯕ ꯑꯁ ꯋꯥꯏꯌꯦ ꯐꯖꯅ ꯉꯁꯤꯁꯦ ꯍꯜꯂꯣ ꯃꯣꯏꯅ ꯈꯪꯕ ꯂꯝꯕꯤ ꯑꯣꯏꯔꯒꯗꯤ ꯀꯣꯏꯆꯦꯟ ꯆꯠꯂꯒ ꯏꯅꯥꯛꯇꯁꯨ ꯂꯩꯔꯣꯏꯗꯅ ꯃꯣꯏꯅ ꯈꯪꯗꯕ ꯂꯝꯕꯤ ꯑꯣꯏꯕꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯄꯅꯦ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯣꯜ ꯐ꯭ꯔꯦꯠꯀ ꯑꯩꯒꯅ ꯈꯨꯟꯕꯗ ꯀꯌꯥꯝ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯎꯠꯂꯛꯀꯦꯕꯀꯣ ꯆꯔꯥꯗꯤ ꯐꯥꯒꯅꯤ ꯍꯧꯖꯤꯛ ꯄꯨꯡ 8 ꯇꯥꯒꯗꯧꯔꯦ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤ ꯄꯨꯡ ꯑꯃ ꯐꯥꯗꯦ ꯑꯗꯨꯕꯨ ꯅꯍꯥꯟꯈꯩ ꯑꯩꯅ ꯆꯠꯄꯗꯩꯗꯤ ꯉꯁꯤꯅ ꯌꯥꯝ ꯋꯥꯏ ꯆꯤꯡ ꯑꯣꯏꯕꯅꯤꯅꯀꯣ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯃꯣꯜ ꯐ꯭ꯔꯦꯠ ꯀꯩꯒꯁꯦ ꯑꯗꯨꯒ ꯑꯁꯤ ꯃꯈꯥꯗ ꯀꯨꯝꯃꯛꯄꯅꯦꯕ ꯑꯗꯨ ꯒ꯭ꯔꯨꯞꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯎꯏ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯐꯖꯗ꯭ꯔꯥ ꯑꯗꯣ ꯉꯁꯤ ꯑꯁꯤ ꯃꯌꯥꯝꯁꯦ ꯍꯦꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯕꯥꯅꯤ ꯊꯕꯛ ꯅꯣꯏ ꯁꯣꯏꯕ ꯇꯥꯔꯦ ꯑꯔꯣ ꯐꯖꯗ꯭ꯔꯣ ꯑꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯥꯏꯁꯦ ꯑꯁꯤꯒꯨꯝꯕ ꯐꯪꯕꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯄ ꯍꯔꯥꯎ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯊꯣꯛꯄꯁꯦ ꯍꯦꯛꯑꯣ ꯎꯁ ꯑꯁꯤ ꯃꯐꯝꯁꯤ ꯃꯤ ꯆꯪꯗ꯭ꯔꯤꯌꯦ ꯑꯁꯨꯃꯥꯏꯅ ꯐꯪꯉꯗꯤ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯖꯩꯕ ꯉꯁꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯀꯥꯟꯅꯩꯌꯦ ꯃꯣꯐ꯭ꯂꯦꯠꯁꯨ ꯑꯩꯁꯨ ꯃꯣꯐ꯭ꯂꯦꯠꯅꯗꯤ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕꯅ ꯑꯩꯅ ꯑꯁꯤ ꯃꯄꯥꯁꯤ ꯂꯩꯌꯦ ꯍꯥꯏꯔꯒ ꯇꯞ ꯇꯞꯅ ꯁꯨꯝ ꯀꯨꯝꯔꯛꯄꯗ ꯁꯨꯝ ꯊꯦꯡꯅꯔꯛꯄꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯍꯧꯖꯤꯛꯁꯨ ꯂꯩꯈꯤꯒꯅꯤ ꯁꯤꯁꯦ ꯃꯐꯝꯗ ꯌꯦꯡꯉꯨꯇꯣ ꯂꯣꯛꯁꯨ ꯆꯠꯂꯦ ꯂꯣꯛ ꯈꯣꯡꯆꯠꯂꯦ ꯆꯤꯡꯁꯨ ꯀꯥꯏ ꯂꯣꯛꯁꯨ ꯆꯠꯂꯦ ꯁꯨꯝ ꯉꯁꯥꯏ ꯃꯣꯜ ꯐ꯭ꯔꯦꯠꯅ ꯄꯤꯕꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯃꯨꯛ ꯈꯨꯜꯂꯒ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯁꯨ ꯈꯔ ꯌꯥꯎꯔꯤ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯜꯂꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ
ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗꯣ ꯑꯩꯅ ꯐꯪꯉꯛꯄꯗꯣ ꯎꯠꯂꯛꯀꯦꯕꯀꯣ ꯃꯣꯜ ꯐ꯭ꯔꯦꯟꯅꯁꯨ ꯈꯔ ꯄꯤꯕꯤꯕꯅꯦꯕ ꯃꯥꯅ ꯈꯔ ꯍꯦꯛꯄꯒꯤ ꯃꯥꯁꯨ ꯑꯍꯥꯟꯕꯗ ꯌꯥꯝꯗꯕꯩꯀꯣ ꯑꯗꯣ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯈꯔ ꯐꯪꯉꯛꯄꯅꯦꯕ ꯃꯥꯁꯨ ꯆꯔꯥ ꯐꯥꯔꯒ ꯍꯟꯈ꯭ꯔꯦ ꯑꯁꯤ ꯂꯩꯔꯦ ꯑꯁꯤꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯉꯛꯄꯁꯦ ꯑꯗꯨꯒ ꯑꯁꯤꯁꯨ ꯑꯁꯤ ꯈꯛꯇ ꯐꯪꯉꯛꯑꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯑꯩꯗꯤ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒ ꯏꯆꯦ ꯁꯨꯝꯕꯁꯦ ꯈꯪꯂꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯗꯨꯝ ꯄꯣꯔꯛꯄꯅꯤꯅ ꯆꯥꯕ ꯌꯥꯗ꯭ꯔꯗꯤ ꯂꯪꯊꯣꯛꯈ꯭ꯔꯒꯅꯤ ꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯕꯥꯏ